Lengang table da angka hotpagi mahutta field da chatpiduna pumlen part kannabagidama ka amadi masigi akoibada khundariba miyamgi hingnabagi thabak athubada paikhalaktrabadi pumlen lek development organization PLDO na hunger strike yauna makhal makha kyagi kongjang sangsinaba sem sari haina PLDO gi secretary Salam Sunil na phongdurakli wafam masingasi organization asigi thomi singna pumlen part ta koina chatuna part asigi nongmagi leptana sokchilakliba fibam yengsinbagi khongchat kamari leinana Salam Sunil na phongdurak Mahangna makata na phongdurakpada Pumlen Lek Development Organization na Pumlen Part asibu kannanaba chahi kuntaret kunipan lauduna lakpada lengaki maikaidagi part asi sembigani di hairaga haukiba chahi lisingani mapandagi hauraga chahi kharadi chahi amagi manungda tha ama ani khak phumdi sengbagi thabak tawbirame adubu madugi matungdagi di Pumlen Part ki oiba lengaki tonganba fan leitabana ngasi fauba hanna yengbidana leiri maramasina part asigi mapan tangjariba miyamgi hingnaba lambi oijariba part asi ngasi fumdi amadi makhal makha kyagi napi singnang kyana funjin kibana hi honaba lambi fauba leisilaktre asigumba fibam masida part asigi mapan tangduna nga faduna hingjariba miyamna kari tawduna hingadoribano lengakna lairaba miyamgi hingnanaba lambi kaya ama sinbiri di hairaga ngasi fauba part asida mapal tangjariba miyamgi damag part asibu semgat pidana leiriba silaibak thibani athuba matamda lengakna mireng changbiba haibadu nataba table da angka hotpadu nataba field da chatpiduna Fumjilakliba fumsing asi matau karamna sengdoktuna part asigi mapal tangduna hingjariba part asigi akoibada khundariba miyambu matau karamna hinghansige haibada thabak paikhat pidragadi miyamna hunger strike yauna makhal makha kyagi khongjang changsinaba sem sare haina phongdorakli Fumdi singsi matau karamna sengdokadagi amadagi masi matau karamna kallaga masigi akoibada khundariba praja singje karam tawna hingangadagi haibagi matangda athubada thabak paikhat piraktragadi Hingjariba praja singna nungmagi chara tanjariba praja aikoigi oiba hingnanabagi damakta tongan ba lambi kaya paikhalagani haina praja section kaya aikoigi patki mapal tangi bisi dagi mot logjaraga aikoina hunger strike pawa tongnanabagi damakta akoi sem chajare